Hauzik hauzik social media da yamna kanna mayamna ngangnariba mipainariba wafam amagi matangda mayamda update pijari. Madudi Chief Medical Officer None gi maikaidagi thadorapa cherol amagi matung ina hauzik hauzik None district ki manungsida monkeypox mpox hariba sigi case asi thengnaba leitri haiba wafam aduni mayamna hariba None district ki manungsida monkeypox mpox ki case asi thengnare haidana mayamna hauzik hauzik social media sing maruoina Facebook WhatsApp na chingbu singda sandoknari wafam asi masi aranbo wafam ni haiba wafam sini hauzik faubagi oina None district ki manungsida karigumba hariba monkeypox hariba mpox hariba case asi thengnaba leitri Maramaduna makatana mayamna hariba aranbo wafam asi sandokpidanaba mayambo aranbo wafam sandoklaga mipai hanbidanaba ingna chikna tangdu laitana leibinaba Dr. Janthulung Kamai Chief Medical Officer None gi maikaidagi mayamda khanghalakli